June tha sida anirak suba oina Jiri Tepaimuk Road JT Road pung nifu nipan gi ban ngarang deki chatharikiba adu Works Minister Govindas Konthozamda lambi asi September tha deki semba hauragani haina thajaba pirakpadagi matam kharagi oina handokre matam kayagi mamangdagi lambi asi sembinaba haibada lengakna sembide haiduna tha asigi tarani thoigi numidang wairam pung taruktagi pung nifu nipan gi ban chatharaba matung anirak suba oina ngarang deki Thasigi taramapan fawa pung nifu nipan gi ban amuk hana chatharakibani ngarang numidang wairam pung tarukta ban hek haukiba matung ina ikan kanadana Deputy Commissioner Jiribamna ban kauriba singbu wari sanaduna Works Minister Govindas Konthozamna Deputy Commissioner gi khuthangda lambi asi September thadagi semba soidana hauragani haina thajaba birakhi lambi ki fibam fatrabasu hauzik nong kanna chubuna lambi asi semjindaba khudong chadaba kya mayok nagadaba aduki yenglaga September thadagi semba hauguni haina minister na thajaba pirakibani adum oinamak hauzik makki oina lambi asida leiriba port hole sing asi masida DC amadi SP Jiribamna supervise tawguni haibagi thajabasu DC na ban kauriba singda thajaba thamke Ngarang numidang DC gi Bangloda Chingdong Lekai Women Organization amadi CSO singi luching pasing yauna yanaba purakpadaki matam khara ban handoknaba miyam gi mifam ama pangthoklaga warep laurage haiduna yanabadaki ngasi ayuk pung 18 taba matamda Chingdoi Lekai Community Hall da miyam gi oiba mifam ama pangthoktuna ngasi pung nifu nipan gi ban asi matam khara handokpa haina lepnaki Mifam aduda Chingdong Lekai Women Organization ki President S. Binod Devi, Vice President H. Thoivi Chingdong Lekai Maira Club ki President A. Gopi Mohan, Vice President K. Komon BJP ki Wangangloi L. Virjit, Ajuka ki President Mutum Maipak Sanana Chingba Sarupyakhi.